आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau Congress lusingma masung hanagi Mukhyamantri Okram Ibobi Singhna hairi Manipur hojik tholiba hingsagi thabak asi loisin handuna tangdu laitaba phibam ama puraknaba athuba matamda wari sanaba tangai fade Bharat ke ahanba Pradhan Mantri Pandit Jawaharlal Nehru gi mapok nimitta laibak asiningasi angangi numit falan tauri Pradhan Mantri Narendra Modi na lupa koti lising kunmari sangadaba PMPBTZ Development Mission haying hawdok lagani amasung Bidhan Sabha Mikhal Pangthokadoriba Rajya Singh Madhya Pradesh Chhattisgarh Rajasthan amasung Telangana da vote khombagi thabak kham thengna kalle Congress lusingba masung hanagi Mukhyamantri Okram Ibobi Singhna hairi Manipur hojik thokliba hingsagi thabak singasi loisin handuna tangdu laitaba phibam ama puraknaba athuba matamda wari sanadan waruisin ama purak patangai phade magna hai wari sanadanadi waruisin purak pangamloi ngasi Imphal ki Congress Bhavan da Manipur Pradesh Congress Committee na sinduna pangtokkiba Pandit Jawaharlal Nehru gi mapok nimit thorum da wangangbada Sri Ibobi na hai Pandit Jawaharlal Nehru na pamjaramba lam ngakna chatuna Bharat ki mipum khurimakna nungsi sanana laiminaba haibasi Congress dol gi pandam nei mahak hai Democracy chatpa leipakta di hingsa gi mapum leite aduna hingsa si kamai tawlaga phoning namba tawdok thokre adu ngasi tha taruk hela pauda masigi waroisin ama solution ama wari sanadana zumbalan ba punamakse pai kaunaraga amana sumba yai amana la mayai masi punamakse pai kaunaraga solution ama utokba haibase democracy chatpa leipakta aduga wari sanadana waroisin jadi Thauramada MPCC President K. Megachandra, CLP Lusing Basuwariba Sri Ibobi, AICC gi CWC member Gaikhangam Yauna, Dolgi Lusing Basing Amasung Karmi Singna, Pandit Nehru gi mitam dalai katuni kai kumnab utki. Bharat ke ahanba Pradhan Mantri Pandit Jawaharlal Nehru gi mapok nimitta laibaga siningasi angangi numit falan tauri. Manipur su numinasi pangtok nari, numitchida RIMS ki Department of Pediatric and Preventive Dentistries na sinduna thasi kunthra phaw chathagadaba National Pedodontist namit falan namasung angangi namit thorum ngasi RIMS ki Dental College da hudokrai Pediatric Dentistries akhanaba amadi angang singi oral health ki kanabagi matangda miyamu bhab tahanabagi pandam da pangtok pathorum masigmari lenana ngase angan badangang singi layak patanabagi thorum ma pangthokki Madugi hiramna oral health ki maru ai bahibasini tungda uchara thaba skit play wangang bahiba tanaba masung miyam bhab tahanbagi camp kayasu pangthokhi Haudokpi thoramadu da Dental College RIMS ki Principal Professor B. Pravin Reddy na thorumapu masung RIMS ki Director Professor G. Sunil Kumar Sharma na thoy mitungwaiki RIMS ki Medical Superintendent Professor Napram Sanjip Singh amasung Dental College RIMS ki Professor O. Brajasansu akhanaba mitung oina sarkyaki Global Saparas Community Imphal Hub na Imphal West ki lambai khonang khong da library lab camp ta ngasi numit matungda angangi numit pangthokkani Nagaland da Indoor Stadium samgat pagya hanbat tangkak ta ngarang Mukhyamantri Naifiu Riona khwaidi ki nawo makhal gi khudong chabla legada sana phamanga hangdokre Sri Riona hai sana khona bai basi sanaroi singna thabak phanghanna bagi khudong chabla legada udok makhalamani Mahana hai Nagaland Sarkar na hojik lariba sports policy si hena fagat hanaba mapung phaba sports policy ma puthok na bahonari Hornbill Futsal Festival asi Nagaland Olympic Association gi matengalona na Hornbill Sports Festival onthok lagani haina Sri Riona lauthokki Meghalaya gi Riboi jila gi manung chanba Tirso Khungangda numit ini sathagadaba Amur Falcon Festival ngasidagi horgani Tirso Valley Wildlife Protection Society na khungang aduda amasung thangnaba mafamsingda mapalamdagi Amur Falcon chahi gi oina pairakpadubu nungayu phongdok poina festival asi sinmani society asina serolamada hai festival asi gi pandamdi sauce amasung nga yauna akoibugi phum kanduna thammani asiguma mapalamdagi pairakpu seksing asibu asoyangam thonbidanaba society asina miyamda appeal tawri ningsing bayai Manipur gi Tamenglong jila da suhandekta Amur Falcon Festival pangthokrabani Whistling Bells haina khangnaba Meghalaya gi Kongthong Khungang samgat sagleba aduda Uparashtrapati Jagdip Dhankar na thagatkhre
Rajya Sabha Sadasya Rakesh Sinhana Mangonda Kongthong Khungang Sengpri Warol Pisilakpada Mahana Nungai Phongdokhi. Kendrana Lisingani Kulhumdogi National Tourism Award Pibada Best Tourism Village Bronze Award Fangkraba Kongthong Khungang asi Sri Sinhana adopt tawduna sangutpani. Paumisina Sri Sinhana hai mahaki mathangi thorangdi angakpana thalba mafam asida Bollywood purakpani. Mahan hai Meghalaya da film gi kangbu pusilakpana Rajasiba miyamde hena khanganbatana tana makhatana chokot hanbadasu mateng oigani. Tabiriba pawasi Akashbani Imphal dagini. Pradhan Mantri Narendra Modi na hayeng particularly vulnerable tribal groups PMPBTZ Development Mission Haudoklagani Masi Tribal Sing Sakti Pinabagi Maikida Su Kongtang Amani Modi Sarkar na Janna Jatiya Gaurav Divasta Tribal Singbu Mapung Pana Sakut Hananabagi Damak Lupa Koti Lising Kun Marigi Masi Haudokani Pradhan Mantri PBTZ Development Mission Asi Akanana Swatana Lehoraba Tribal Council Singi Kunai Masung Sel Tungi Pium Pagat Hanaba Kumsi Sahigi Budget Lautokibani Leba Sigira Jamasung Union Territory Tarani Pangi Kungang Lising Kunito Shonga Nipu Marida PBTZ Kanglup Humputra Mangalay Makoyapun Mamasingna Lak Kunipan Lomni Hariba Tribal Singasi Yamnu Manung Hunjin Bamasung Sangtok Sangshin Yadama Pam Sing Marwaina Umangilam da Saitok Tunu Kundabang Aktani Mission Asina PBTZ imung singamasung makoy gilay pamsingda lambi thong telecom gi khudong saba electricity asoyangam tholoi do yum kai sabina ba afaba thangna be sing phanghanna ba masung atai tangai phadaba khudong chaba sing phanghanna ba pandam thamli Vidhan Sabha Mikhal Pangto Kadariba Rajya Singh Madhya Pradesh Chhattisgarh Rajasthan amasung Telangana da bot khomgi thabak kham thengna kalle Madhya Pradesh amasung Chhattisgarh da Vidhan Sabha Mikhal ge bot khomgi matam hayeng loregani tongan ba dol gi lusing ba singna magi mirep singi damak ngamjabi thaduna bot khomnari Madhya Pradesh ngasi Mikhal gi meeting amasung star campaigner singi rally kyamaram pangto kadori Pradhan Mantri Narendra Modi, Griha Mantri Amit Shah, Kendriya Gai Mantri Singh, Rajnath Singh, Nitin Gadkari, Narendra Singh Tomar amasung Jyotira Aditya Sindhya amadi BJP President JP Nada ngasi Mikhal gi meeting amasung rally kaya da saruk yagani makhoi da natana Mukhyamantri Shivraj Singh Chauhan amasung Uttar Pradesh ki Mukhyamantri Yogi Adityanath yauna atai lusimba kaya su bot khomlei Congress के नेशनल प्रेसिडेंट मालिक अर्जुन खरगे दल स्टार कैंपेनर राहुल गांधी सचिन पायलट हानगी मुख्यमंत्री कमलनाथ मसुंग दिग्विजय सिंह सु मखोई के दल के मिरप सिंह सगुतन रैली मसुंग मीटिंग के आदा सरक यागनी समाजवादी पार्टी के मखोक अखिलेश यादव सेहोर मसुंग सतपुर द भोट खोमगनी BSP आम आदमी पार्टी मसुंग अतई दल सिंह सिंह सु भोट खोम द सरक यागनी छत्तीसगढ़ विधानसभा के निशुब तांगकता भोट थादनगदोरी बसेट होमपुतरा दसु भोट खोमगी थबक खम थेंगना कल्ले सिटसिंग असिदा थासी की तरा तेरेत भोट थादनगनी BJP की मकोक थंगबुल सिंह मसुंग केंद्र की मंत्री अनुराग सिंह ठाकुर राज्य दा ngasiदगी नमित निनि चुपना भोट खोमगदोरी माना राज्य की कोनु रायपुर याउना बैशाली मसुंग नबगर विधानसभा केंद्र सिंह दा भोट खोमगनी अमरमदा कांग्रेस लुसिंग भी प्रियंका गांधी ngasi रायपुर दा भोट खोमगनी मफुमदा द महकना रोड शो मदा सरक यागनी अतई मपुंग ओइबो डोल सिंह लुसिंग कयासु कन्न भोट खोमनरी राजस्थान बीजेपी कांग्रेस अतई राजनीति दल सिंह इंडिपेंडेंट मिरप सिंह विधानसभा मिखल गिदमक कन्न भोट खोमनरी राज्य नवेम्बर 15 दा भोट थादनगनी बीजेपी लुसिंग केंद्र की मंत्री निर्मला सीतारमण ngasi जयपुर दा तोंगान तोंगान मफम सिंह दा भोट खोमगनी कांग्रेस लुसिंग मुख्यमंत्री अशोक गहलोत कोटा रामगंज मंडी दा भोट खोमगनी मरगसिदा अहान तांक की ओइना युम भोट थादबा ngasiदगी हौरे तेलंगाना विधानसभा मिखल गिदमक ngarang स्क्रूटिनी पांगथोक्रे मिखल नक्सलकपग लोनना भोट खोमगी थबकसु कनकलकली अरोइबदा मरोयो पाउ अमोहन्ना कांग्रेस लुसिंगमम हानगी मुख्यमंत्री औक्रम इबोबी सिंहना हाइरी मणिपुर हौजिक थोलिबि हिंसागी थबकसु ngasi लोइसिनहंदुना तंगदु लेताव फिबम पुरकनबा अथु मतन वरी सानब तंगाई फदे भारत के अहम प्रधानमंत्री पंडित जवाहरलाल नेहरू की मपोक निमित्त लेबाक असि अंगांग निमित्त पालन तौरी प्रधानमंत्री नरेंद्र मोदी ने लुपा कोटी लिसिंग कुनमरी संगदबा PMPBTZ डेवलपमेंट मिशन हयंग हौदोक्लगनी मसुंग विधानसभा मिखल पांगथोकदरबा राज्य सिंह मध्य प्रदेश छत्तीसगढ़ राजस्थान मसुंग तेलंगाना दा भोट खोमगी थबक खम थेंगना कल्ले पाउलोय जरे